ꯑꯍꯥꯟꯕꯃꯛꯇꯗ ꯁꯔꯒ ꯑꯃꯗꯤ ꯇꯥꯏꯕꯪ ꯃꯥꯂꯦꯝ ꯄ꯭ꯔꯤꯊꯤꯕꯤ ꯑꯅꯤꯕꯨ ꯁꯦꯝꯕꯤꯕ ꯑꯃꯠꯇ ꯉꯥꯏꯔꯕ ꯃꯄꯨ ꯏꯕꯨꯡꯉꯣꯕꯨ ꯊꯥꯒꯠꯆꯔꯤ ꯂꯣꯏꯅꯅ ꯉꯁꯤ ꯏꯞꯖꯤꯠ ꯃꯤꯅꯤꯁꯇ꯭ꯔꯤꯅ ꯌꯨꯇ꯭ꯌꯨꯕꯀꯤ ꯈꯨꯠꯊꯥꯡꯗ ꯁꯟꯗꯣꯛꯆꯔꯤꯕ ꯂꯤꯊꯣꯛꯆꯔꯤꯕ ꯇꯝꯖꯔꯤꯕ ꯑꯁꯦꯡꯕ ꯃꯄꯥꯎ ꯑꯣꯏꯕ ꯇꯦꯁꯇꯤꯃꯣꯅꯤ ꯀꯌꯥ ꯑꯁꯤꯕꯨ ꯇꯥꯕꯤꯔꯤꯕ ꯌꯦꯡꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤ ꯉꯁꯤꯁꯨ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯆꯦꯅꯦꯜ ꯑꯁꯤꯅ ꯑꯦꯟꯖꯦꯂꯤꯀꯥ ꯑꯦꯂꯤꯖꯥꯕꯦꯠꯀꯤ ꯇꯦꯁꯇꯤꯃꯣꯅꯤ ꯃꯔꯤꯁꯨꯕ ꯇꯥꯡꯀꯛ ꯉꯁꯤꯒꯤ ꯇꯥꯡꯀꯛ ꯑꯁꯤꯗꯒꯤ ꯑꯗꯣꯝꯅ ꯈꯪꯕꯤꯒꯅꯤ ꯃꯗꯨꯗꯤ ꯄ꯭ꯔꯤꯊꯤꯕꯤꯗ ꯂꯥꯏ ꯀꯨꯠꯇꯤ 38 ꯍꯥꯏꯔꯤꯕ ꯑꯁꯤꯅ ꯅꯔꯣꯛꯀꯤ ꯃꯐꯝꯗ ꯀꯔꯝꯅ ꯂꯩꯕꯒꯦ ꯂꯣꯏꯅꯅ ꯅꯔꯣꯛꯇ ꯑꯉꯥꯡꯁꯤꯡ ꯄꯤꯛꯂꯤꯕ ꯑꯉꯥꯡꯁꯤꯡꯅ ꯃꯁꯤꯡ ꯊꯤꯉꯝꯗꯅ ꯅꯔꯣꯛ ꯍꯥꯏꯕ ꯃꯐꯝ ꯑꯁꯤꯗ ꯃꯇꯧ ꯀꯔꯝꯅ ꯂꯩꯔꯝꯂꯤꯕ ꯉꯁꯤꯒꯤ ꯇꯦꯁꯇꯤꯃꯣꯅꯤ ꯑꯁꯤ ꯇꯥꯕꯤꯔꯒ ꯑꯗꯣꯝꯅ ꯈꯪꯕꯤꯒꯅꯤ ꯍꯧꯖꯤꯛ ꯂꯧꯕꯤꯔꯁꯤ ꯑꯦꯟꯖꯦꯂꯤꯀꯥ ꯑꯦꯂꯤꯖꯥꯕꯦꯠꯀꯤ ꯇꯦꯁꯇꯤꯃꯣꯅꯤ ꯃꯔꯤꯁꯨꯕ ꯇꯥꯡꯀꯛ ꯑꯗꯨꯗꯒꯤ ꯄ꯭ꯔꯚꯨꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯝꯃꯤ ꯏꯆꯥꯅꯨꯄꯤ ꯃꯐꯝ ꯑꯁꯤꯗ ꯆꯠꯂꯤꯕ ꯑꯗꯨꯕꯨ ꯑꯩꯕꯨꯗꯤ ꯈꯪꯕ ꯃꯤꯁꯤꯡꯁꯨ ꯂꯩ ꯑꯩꯅ ꯍꯪꯂꯝꯃꯤ ꯄ꯭ꯔꯚꯨ ꯏꯕꯨꯡꯉꯣꯕꯨ ꯈꯪꯕ ꯃꯤꯁꯤꯡꯅꯁꯨ ꯃꯇꯧ ꯀꯔꯝꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕꯅꯣ ꯃꯍꯥꯛꯅ ꯈꯨꯝꯂꯛꯏ ꯑꯩꯒꯤ ꯂꯝꯕꯤꯕꯨ ꯊꯥꯗꯣꯛꯈ꯭ꯔꯕ ꯑꯃꯁꯨꯡ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯅꯤ ꯊꯣꯛꯅ ꯍꯤꯡꯕ ꯃꯈꯣꯏꯁꯤꯡ ꯑꯗꯨꯅꯤ ꯑꯩꯅ ꯍꯪꯂꯝꯃꯤ ꯃꯇꯧ ꯀꯔꯝꯅꯅꯣ ꯄ꯭ꯔꯚꯨ ꯃꯍꯥꯛꯅ ꯑꯩꯉꯣꯟꯗ ꯈꯝꯅꯨꯡ ꯃꯥꯏꯀꯩ ꯇꯝꯅ ꯂꯥꯛꯂꯤꯕ ꯃꯤꯁꯤꯡꯕꯨ ꯎꯍꯜꯂꯝꯃꯤ ꯃꯈꯣꯏꯒꯤ ꯃꯈꯨꯠꯁꯤꯡꯗꯒꯤ ꯃꯈꯣꯡꯁꯤꯡ ꯐꯥꯎꯕ ꯊꯧꯔꯤꯅ ꯄꯨꯟꯁꯤꯜꯂꯝꯃꯤ ꯃꯈꯣꯏ ꯈꯨꯗꯤꯡꯃꯛ ꯑꯉꯧꯕ ꯐꯤꯖꯣꯜ ꯁꯦꯠꯂꯝꯃꯤ ꯑꯗꯨꯕꯨ ꯃꯗꯨ ꯁꯦꯒꯥꯏꯕ ꯃꯟꯊꯔꯕ ꯃꯟꯖꯨꯅꯔꯕ ꯑꯣꯏꯔꯝꯃꯤ ꯖꯤꯁꯨꯅ ꯍꯥꯏꯔꯝꯃꯤ ꯏꯆꯥꯅꯨꯄꯤ ꯎꯔꯕ꯭ꯔꯥ ꯃꯇꯧ ꯀꯔꯝꯅ ꯑꯩꯒꯤ ꯃꯤꯁꯤꯡꯅ ꯑꯩꯉꯣꯟꯗꯒꯤ ꯆꯠꯈꯤꯕ ꯍꯥꯏꯕꯗꯨ ꯏꯆꯥꯅꯨꯄꯤ ꯑꯩꯅ ꯅꯉꯣꯟꯗ ꯍꯥꯏꯅꯤꯡꯉꯤ ꯃꯗꯨꯗꯤ ꯑꯁꯤꯒꯨꯝꯕ ꯃꯤꯁꯤꯡ ꯑꯁꯤꯒꯤꯗꯃꯛ ꯑꯩꯅ ꯂꯥꯛꯂꯣꯏ ꯑꯩꯅ ꯂꯥꯛꯀꯅꯤ ꯑꯁꯦꯡꯕ ꯃꯤꯁꯤꯡꯒꯤꯗꯃꯛ ꯊꯧꯔꯥꯡ ꯇꯧꯗꯨꯅ ꯂꯩꯔꯕ ꯑꯃꯛꯄ ꯌꯥꯎꯗ꯭ꯔꯕ ꯑꯃꯥꯡꯕ ꯌꯥꯎꯗ꯭ꯔꯕ ꯃꯈꯣꯏ ꯑꯗꯨꯒꯤꯗꯃꯛ ꯆꯠꯂꯨ ꯑꯗꯨꯒ ꯃꯈꯣꯏꯗ ꯇꯝꯃꯨ ꯍꯥꯟꯅꯒꯤ ꯂꯝꯕꯤ ꯑꯗꯨꯗ ꯃꯥꯏ ꯑꯣꯜꯂꯛꯅꯅꯕ ꯑꯗꯨꯗꯒꯤ ꯑꯩꯅ ꯑꯩꯒꯤ ꯑꯪꯀꯜꯁꯤꯡ ꯑꯃꯗꯤ ꯑꯇꯩ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯄ꯭ꯔꯚꯨꯒꯤ ꯂꯝꯕꯤꯗꯒꯤ ꯊꯥꯞꯅ ꯆꯠꯊꯣꯛꯈ꯭ꯔꯕ ꯃꯈꯣꯏꯁꯤꯡꯕꯨ ꯎꯔꯝꯃꯤ ꯄ꯭ꯔꯚꯨꯅ ꯍꯥꯏꯔꯛꯏ ꯆꯠꯂꯨ ꯃꯈꯣꯏꯗ ꯇꯝꯃꯨ ꯃꯗꯨꯗꯤ ꯑꯩꯅ ꯃꯈꯣꯏꯕꯨ ꯍꯧꯖꯤꯛꯁꯨ ꯉꯥꯏꯔꯤ ꯃꯈꯣꯏꯅ ꯑꯩꯉꯣꯟꯗ ꯆꯪꯖꯔꯛꯇꯨꯅ ꯃꯈꯣꯏꯒꯤ ꯄꯣꯠꯂꯨꯝꯁꯤꯡ ꯑꯩꯉꯣꯟꯗ ꯊꯥꯔꯅꯅꯕ ꯃꯈꯣꯏꯗ ꯇꯝꯃꯨ ꯑꯗꯨꯒ ꯑꯩꯅ ꯃꯈꯣꯏꯗ ꯄꯣꯊꯥꯕ ꯄꯤꯕꯤꯒꯅꯤ ꯃꯁꯤ ꯍꯥꯏꯔꯒ ꯖꯤꯁꯨꯅ ꯀꯞꯂꯝꯃꯤ ꯏꯆꯥꯅꯨꯄꯤ ꯃꯈꯣꯏ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤ ꯆꯠꯂꯨ ꯑꯗꯨꯒ ꯅꯍꯥꯛꯀꯤ ꯑꯪꯀꯜꯁꯤꯡꯗ ꯇꯝꯃꯨ ꯆꯠꯂꯨ ꯑꯗꯨꯒ ꯅꯍꯥꯛꯀꯤ ꯃꯔꯤ ꯃꯇꯥꯁꯤꯡꯗ ꯇꯝꯃꯨ ꯃꯗꯨꯗꯤ ꯃꯈꯣꯏ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕꯅꯤ ꯏꯆꯥꯅꯨꯄꯤ ꯃꯤ ꯑꯌꯥꯝꯕꯅ ꯅꯪꯕꯨ ꯊꯥꯖꯔꯣꯏ ꯑꯗꯨꯕꯨ ꯑꯩꯅ ꯅꯪꯒꯤ ꯊꯥꯖꯅꯤꯡꯉꯥꯏ ꯑꯣꯏꯕ ꯁꯥꯈꯤ ꯑꯣꯏꯒꯅꯤ ꯑꯩꯅ ꯅꯪꯒꯤ ꯊꯥꯖꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯁꯥꯈꯤ ꯑꯣꯏꯒꯅꯤ ꯑꯩꯅ ꯅꯪꯕꯨ ꯀꯩꯗꯧꯉꯩꯗ ꯊꯥꯗꯣꯛꯂꯣꯏ ꯃꯈꯣꯏꯅ ꯅꯍꯥꯛꯄꯨ ꯊꯥꯖꯗ꯭ꯔꯕ ꯐꯥꯎꯕꯗ ꯏꯆꯥꯅꯨꯄꯤ ꯆꯠꯂꯨ ꯑꯗꯨꯒ ꯃꯈꯣꯏꯗ ꯑꯆꯨꯝꯕ ꯑꯗꯨ ꯇꯝꯃꯨ ꯃꯔꯝꯗꯤ ꯑꯩꯅ ꯅꯪꯒ ꯂꯣꯏꯅꯔꯤ ꯑꯩꯅ ꯅꯪꯉꯣꯟꯗ ꯎꯠꯀꯅꯤ ꯏꯆꯥꯅꯨꯄꯤ ꯃꯇꯧ ꯀꯔꯝꯅ ꯃꯤꯁꯤꯡꯅ ꯃꯐꯝ ꯑꯁꯤꯗ ꯃꯥꯡꯂꯤꯕ ꯍꯥꯏꯕ ꯑꯗꯨ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏꯅ ꯂꯩꯅꯨꯡꯍꯨꯠ ꯑꯃꯗ ꯆꯠꯂꯝꯃꯤ ꯃꯐꯝ ꯑꯗꯨꯗ ꯃꯁꯤꯡ ꯊꯤꯉꯝꯗ꯭ꯔꯕ ꯃꯤꯁꯤꯡꯒꯤ ꯑꯥꯇꯃꯥ ꯀꯌꯥꯅ ꯃꯈꯥ ꯅꯥꯏꯗꯕ ꯀꯣꯝ ꯑꯗꯨꯗ ꯃꯊꯛꯂꯣꯝꯗꯒꯤ ꯇꯥꯔꯛꯂꯝꯃꯤ 1,000 ꯅꯠꯇꯦ 1,000 ꯅꯠꯇꯦ 2,000 ꯅꯠꯇꯦ ꯑꯗꯨꯕꯨ ꯁꯃꯨꯗ꯭ꯔꯒꯤ ꯂꯩꯉꯣꯏꯒꯨꯝꯅ ꯃꯁꯤꯡ ꯉꯝꯗꯅ ꯌꯥꯝꯂꯕ ꯃꯤꯑꯣꯏꯁꯤꯡꯅꯤ ꯃꯈꯣꯏ ꯑꯗꯨ ꯁꯦꯀꯦꯟ ꯈꯨꯗꯤꯡꯒꯤ ꯂꯩꯉꯣꯏ ꯈꯨꯕꯥꯝ ꯑꯃꯃꯝ ꯄꯥꯏꯗꯨꯅ ꯂꯪꯊꯔꯛꯄ ꯇꯧꯅ ꯃꯊꯛꯂꯣꯝꯗꯒꯤ ꯇꯥꯔꯛꯂꯝꯃꯤ ꯑꯥꯇꯃꯥꯁꯤꯡ ꯑꯗꯨ ꯂꯦꯞꯇꯅ ꯇꯥꯔꯛꯂꯝꯃꯤ ꯖꯤꯁꯨꯅ ꯀꯞꯂꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯛꯈꯤ ꯏꯆꯥꯅꯨꯄꯤ ꯃꯁꯤꯅꯤ ꯃꯤꯑꯣꯏꯕ ꯖꯥꯇꯤꯅ ꯃꯇꯧ ꯀꯔꯝꯅ ꯃꯥꯡꯂꯤꯕ ꯍꯥꯏꯕꯗꯨ ꯃꯁꯤꯅꯤ ꯃꯇꯧ ꯀꯔꯝꯅ ꯃꯥꯡꯂꯤꯕ ꯍꯥꯏꯕꯗꯨ ꯏꯆꯥꯅꯨꯄꯤ ꯃꯤꯑꯣꯏꯕ ꯖꯥꯇꯤꯅ ꯀꯔꯝꯅ ꯃꯥꯡꯂꯤ ꯍꯥꯏꯕꯁꯤ ꯎꯔꯒ ꯃꯁꯤꯅ ꯑꯩꯍꯥꯛꯄꯨ ꯁꯣꯛꯍꯜꯂꯦ ꯖꯤꯁꯨꯅ ꯍꯥꯏꯔꯝꯃꯤ ꯂꯌꯥꯝꯁꯤꯡ ꯑꯁꯤꯅ ꯃꯐꯝ ꯑꯁꯤꯗ ꯃꯤꯇꯤꯡ ꯇꯧꯔꯤ ꯑꯗꯨꯒ ꯑꯩꯅ ꯍꯥꯏꯔꯝꯃꯤ ꯂꯌꯥꯝꯁꯤꯡꯅꯁꯨ ꯃꯤꯇꯤꯡ ꯄꯥꯡꯊꯣꯛꯄ ꯖꯤꯁꯨꯅ ꯍꯥꯏꯔꯝꯃꯤ ꯍꯣꯏ ꯃꯈꯣꯏꯅ ꯃꯤꯑꯣꯏꯕ ꯖꯥꯇꯤꯁꯤꯡꯗ ꯇꯧꯒꯗꯧꯔꯤꯕ ꯑꯗꯨꯒꯤ ꯃꯔꯝꯗ ꯄ꯭ꯂꯥꯟ ꯇꯧꯅꯅꯕ ꯃꯈꯣꯏ ꯋꯥ ꯇꯥꯅꯩ ꯃꯈꯣꯏ ꯅꯨꯡꯇꯤꯒꯤ ꯑꯔꯣꯟꯕ ꯃꯤꯇꯤꯡꯁꯤꯡ ꯄꯥꯡꯊꯣꯛꯏ ꯑꯗꯨꯗꯒꯤꯗꯤ ꯖꯤꯁꯨꯅ ꯑꯩꯕꯨ ꯑꯈꯟꯅꯕ ꯃꯐꯝ ꯍꯥꯏꯕꯗꯤ ꯕꯣꯟꯗꯤꯀꯥ ꯑꯃꯗ ꯄꯨꯔꯝꯃꯤ ꯃꯐꯝ ꯑꯗꯨꯗ ꯎꯒꯤ ꯇꯦꯕꯜ ꯑꯃ ꯆꯧꯀ꯭ꯔꯤꯁꯤꯡꯅ ꯀꯣꯏꯅ ꯊꯥꯗꯨꯅ ꯂꯩꯕ ꯑꯃ ꯑꯩꯅ ꯎꯔꯝꯃꯤ ꯑꯗꯨꯒ ꯃꯗꯨꯗ ꯃꯈꯜ ꯄꯨꯝꯅꯃꯛꯀꯤ ꯂꯌꯥꯝꯁꯤꯡ ꯂꯩꯔꯝꯃꯤ ꯖꯤꯁꯨꯅ ꯇꯥꯛꯄꯤꯔꯝꯃꯤ ꯏꯆꯥꯅꯨꯄꯤ ꯍꯧꯖꯤꯛ ꯃꯈꯣꯏꯅ ꯇꯥꯏꯕꯪ ꯄꯥꯟꯕꯗ ꯂꯩꯔꯤꯕ ꯄꯥꯁꯇꯔꯁꯤꯡꯒꯤ ꯐꯦꯃꯤꯂꯤꯁꯤꯡ ꯃꯤꯁꯅꯔꯤꯁꯤꯡ ꯏꯚꯥꯟꯖꯦꯂꯤꯁꯁꯤꯡ ꯑꯃꯁꯨꯡ ꯑꯩꯕు ꯈꯪꯈ꯭ꯔꯕ ꯃꯤ ꯄꯨꯝꯅꯃꯛꯄꯨ ꯃꯥꯡ ꯇꯥꯛꯍꯟꯅꯅꯕ ꯋꯥ ꯇꯥꯅꯔꯤꯕꯅꯤ ꯃꯈꯣꯏꯒꯤ ꯈꯨꯠꯂꯥꯏ ꯌꯥꯝꯅ ꯂꯩ
layamsing aduna noklami aduga karen maduna hainarami ꯑꯩꯈꯣꯏꯅ ꯃꯤꯑꯣꯏꯕ ꯖꯥꯇꯤꯁꯤꯡꯕꯨ ꯃꯥꯡꯍꯟꯁꯤ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗ ꯃꯈꯣꯏꯕꯨ ꯄꯨꯔꯛꯁꯤ ꯖꯤꯁꯨꯅ ꯍꯥꯏꯔꯛꯂꯝꯃꯤ ꯆꯠꯂꯣ ꯏꯆꯥꯅꯨꯄꯤ ꯃꯤꯑꯣꯏꯕꯁꯤꯡꯗ ꯇꯝꯃꯨ ꯑꯩꯅ ꯅꯪꯕꯨ ꯂꯣꯏꯅꯕꯤꯔꯤ ꯍꯥꯏꯌꯨ ꯃꯈꯣꯏꯗ ꯊꯣꯡꯁꯤꯡ ꯍꯥꯡꯗꯣꯛꯇꯨꯅ ꯊꯝꯗꯅꯅꯕ ꯁꯩꯇꯥꯟꯁꯤꯡꯗ ꯃꯐꯝ ꯄꯤꯗꯅꯅꯕ ꯃꯔꯝꯗꯤ ꯁꯩꯇꯥꯟꯅ ꯀꯅꯥꯒꯨꯝꯕꯕꯨ ꯌꯣꯠꯁꯤꯟꯅꯅꯕ ꯅꯣꯡꯁꯥ ꯑꯃꯒꯨꯝꯅ ꯉꯪꯗꯨꯅ ꯀꯣꯏꯅ ꯆꯠꯂꯤ ꯑꯗꯨꯕꯨ ꯏꯁꯣꯔꯒꯤ ꯋꯥꯍꯩꯅ ꯍꯥꯏ ꯃꯍꯥꯛꯅ ꯅꯣꯡꯁꯥ ꯑꯃꯒꯨꯝꯅ ꯆꯠꯂꯤ ꯃꯔꯝꯗꯤ ꯑꯁꯦꯡꯕ ꯅꯣꯡꯁꯥ ꯑꯗꯨꯗꯤ ꯖꯨꯗꯥꯒꯤ ꯅꯣꯡꯁꯥ ꯂꯥꯌꯟ ꯑꯣꯐ ꯖꯨꯗꯥ ꯅꯥꯖꯔꯦꯠꯀꯤ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯈꯛꯇꯅꯤ ꯖꯤꯁꯨꯅ ꯍꯥꯏꯔꯝꯃꯤ ꯏꯆꯥꯅꯨꯄꯤ ꯃꯈꯣꯏꯅ ꯑꯈꯟꯅꯅ ꯄꯥꯁꯇꯔꯁꯤꯡꯒꯤ ꯏꯃꯨꯡ ꯃꯅꯨꯡꯁꯤꯡꯕꯨ ꯃꯥꯡꯍꯟꯕ ꯄꯥꯝꯃꯤ ꯑꯩꯅ ꯍꯪꯂꯝꯃꯤ ꯀꯔꯤꯒꯤꯅꯣ ꯄ꯭ꯔꯚꯨ ꯖꯤꯁꯨꯅ ꯈꯨꯝꯂꯛꯈꯤ ꯃꯔꯝꯗꯤ ꯄꯥꯁꯇꯔꯁꯤꯡꯗꯤ ꯄ꯭ꯔꯚꯨꯅ ꯃꯈꯣꯏꯗ ꯁꯤꯟꯅꯕꯤꯈ꯭ꯔꯕ ꯃꯍꯥꯛꯀꯤ ꯌꯥꯎ ꯑꯣꯏꯔꯤꯕ ꯃꯤꯑꯣꯏ ꯀꯌꯥꯒꯤ ꯃꯊꯛꯇ ꯌꯥꯎꯁꯦꯟꯕ ꯑꯣꯏꯅ ꯊꯝꯂꯤꯕꯅꯤ ꯐꯠꯇꯕ ꯂꯌꯥꯝꯁꯤꯡ ꯑꯁꯤꯅ ꯍꯥꯏꯔꯤꯕ ꯃꯤꯁꯤꯡ ꯑꯁꯤꯕꯨ ꯏꯁꯣꯔꯒꯤ ꯂꯝꯕꯤꯗ ꯆꯠꯂꯝꯕꯗꯒꯤ ꯇꯥꯏꯕꯪ ꯄꯥꯟꯕꯒꯤ ꯑꯣꯏꯕꯗ ꯇꯨꯡꯍꯜꯂꯛꯇꯨꯅ ꯅꯣꯔꯣꯛ ꯑꯁꯤꯗ ꯃꯥꯡ ꯇꯥꯛꯄ ꯑꯣꯏꯅꯅꯕꯅꯤ ꯆꯠꯂꯨ ꯑꯗꯨꯒ ꯇꯝꯃꯨ ꯄꯥꯁꯇꯔꯁꯤꯡꯒꯤ ꯃꯐꯝꯗ ꯑꯆꯨꯝꯕ ꯑꯗꯨ ꯑꯃꯁꯨꯡ ꯆꯠꯂꯨ ꯃꯈꯣꯏꯗ ꯇꯝꯃꯨ ꯑꯆꯨꯝꯕ ꯑꯗꯨꯕꯨ ꯁꯟꯗꯣꯛꯅꯅꯕ ꯑꯃꯁꯨꯡ ꯑꯩꯅ ꯃꯈꯣꯏꯗ ꯍꯥꯏꯈ꯭ꯔꯕ ꯈꯨꯗꯤꯡ ꯃꯈꯣꯏꯅ ꯂꯣꯠꯁꯤꯟꯗꯅ ꯁꯦꯡꯅ ꯉꯥꯡꯊꯣꯛꯅꯕ ꯃꯈꯣꯏꯗ ꯍꯥꯏꯌꯨ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏꯅ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯄ ꯃꯇꯝꯗ ꯄ꯭ꯔꯚꯨꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯝꯃꯤ ꯑꯩ ꯅꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯑꯃꯨꯛ ꯎꯠꯄ ꯄꯥꯝꯃꯤ ꯃꯐꯝ ꯑꯁꯤꯗ ꯑꯄꯤꯛꯄ ꯑꯉꯥꯡꯁꯤꯡꯁꯨ ꯂꯩ ꯑꯩꯅ ꯈꯨꯝꯂꯝꯃꯤ ꯃꯐꯝ ꯑꯁꯤꯗꯕꯨ ꯑꯉꯥꯡꯁꯤꯡ ꯂꯩ ꯍꯥꯏꯕ ꯄ꯭ꯔꯚꯨ ꯀꯔꯤꯒꯤꯗꯃꯛ ꯃꯐꯝ ꯑꯁꯤꯗ ꯑꯉꯥꯡꯁꯤꯡ ꯂꯩꯔꯝꯂꯤꯕꯅꯣ ꯅꯍꯥꯛꯀꯤ ꯋꯥꯍꯩꯅꯗꯤ ꯍꯥꯏ ꯑꯄꯤꯛꯄ ꯑꯉꯥꯡꯁꯤꯡ ꯑꯩꯉꯣꯟꯗ ꯂꯥꯛꯁꯅꯨ ꯃꯈꯣꯏꯕꯨ ꯈꯥꯝꯒꯅꯨ ꯃꯔꯝꯗꯤ ꯁꯔꯒꯒꯤ ꯅꯤꯡꯊꯧ ꯂꯩꯕꯥꯛ ꯑꯗꯨ ꯑꯁꯤꯒꯨꯝꯂꯕ ꯃꯈꯣꯏꯒꯤꯅꯤ ꯖꯤꯁꯨꯅ ꯈꯨꯝꯂꯛꯈꯤ ꯏꯆꯥꯅꯨꯄꯤ ꯃꯗꯨ ꯑꯆꯨꯝꯕꯅꯤ ꯁꯔꯒꯒꯤ ꯅꯤꯡꯊꯧ ꯂꯩꯕꯥꯛ ꯑꯗꯨ ꯑꯁꯤꯒꯨꯝꯂꯕ ꯃꯈꯣꯏꯒꯤꯅꯤ ꯑꯗꯨꯕꯨ ꯑꯉꯥꯡ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯂꯥꯛꯀꯗꯕꯅꯤ ꯃꯔꯝꯗꯤ ꯑꯩꯉꯣꯟꯗ ꯂꯥꯛꯄ ꯃꯍꯥꯛ ꯑꯗꯨ ꯑꯩꯅ ꯈꯛ ꯍꯨꯟꯗꯣꯛꯂꯣꯏ ꯊꯥꯡꯈꯩ ꯁꯦꯡꯅꯃꯛ ꯄ꯭ꯔꯚꯨꯅ ꯑꯩꯉꯣꯟꯗ ꯆꯍꯤ 9 ꯈꯛꯇ ꯉꯥꯏꯔꯤꯕ ꯅꯨꯄꯥ ꯃꯆꯥ ꯑꯃ ꯃꯩ ꯃꯔꯛꯇ ꯑꯋꯥ ꯑꯅꯥ ꯈꯥꯡꯗꯨꯅ ꯂꯩꯔꯝꯕ ꯑꯗු ꯎꯠꯂꯝꯃꯤ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯅ ꯂꯥꯎꯔꯝꯃꯤ ꯄ꯭ꯔꯚꯨ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯌꯨ ꯑꯩꯕꯨ ꯃꯐꯝ ꯑꯁꯤꯗꯒꯤ ꯂꯧꯊꯣꯛꯄꯤꯌꯨ ꯑꯩ ꯃꯐꯝ ꯑꯁꯤꯗ ꯂꯩꯅꯤꯡꯗꯦ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯅ ꯑꯁꯨꯝ ꯀꯞꯅ ꯂꯥꯎꯔꯝꯃꯤ ꯑꯩꯅ ꯃꯍꯥꯛꯀꯤ ꯑꯀꯣꯏꯕꯗ ꯂꯥꯌꯥꯝꯁꯤꯡꯅ ꯀꯥꯔꯇꯨꯟ ꯐꯤꯒꯔꯁ ꯍꯥꯏꯕꯗꯤ ꯑꯌꯦꯛꯄ ꯂꯥꯏꯒꯤ ꯁꯛꯂꯣꯟ ꯂꯧꯗꯨꯅ ꯂꯩꯔꯤꯕꯗꯨ ꯎꯔꯝꯃꯤ ꯃꯗꯨꯗ ꯗ꯭ꯔꯥꯒꯣꯟꯁ ꯕꯣꯜꯁ ꯖꯤ ꯕꯦꯟꯇꯦꯟ ꯄꯣꯀꯤꯃꯣꯟ ꯗꯣꯔꯦꯜ ꯑꯁꯤꯅꯆꯤꯡꯕ ꯂꯩꯔꯝꯃꯤ ꯑꯩꯅ ꯄ꯭ꯔꯚꯨꯗ ꯍꯪꯂꯝꯃꯤ ꯄ꯭ꯔꯚꯨ ꯅꯨꯄꯥ ꯃꯆꯥ ꯑꯁꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯀꯔꯤꯒꯤꯅꯣ ꯑꯗꯨꯗꯒꯤ ꯖꯤꯁꯨꯅ ꯑꯩꯉꯣꯟꯗ ꯑꯆꯧꯕ ꯏꯁꯀ꯭ꯔꯤꯟ ꯑꯃꯗ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯅ ꯄ꯭ꯔꯤꯊꯤꯕꯤꯗ ꯍꯤꯡꯂꯤꯉꯩ ꯄꯨꯟꯁꯤ ꯑꯗꯨꯕꯨ ꯎꯠꯂꯝꯃꯤ ꯃꯗꯨꯗ ꯃꯇꯧ ꯀꯔꯝꯅ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯅ ꯃꯥꯒꯤ ꯌꯨꯝꯗ ꯇꯤꯚꯤ ꯃꯃꯥꯡꯗ ꯐꯝꯗꯨꯅ ꯃꯁꯤꯒꯤ ꯀꯥꯔꯇꯨꯟꯁꯤꯡ ꯑꯁꯤ ꯌꯦꯡꯗꯨꯅ ꯂꯩ ꯑꯃꯗꯤ ꯃꯍꯥꯛꯅ ꯃꯇꯝ ꯂꯦꯟꯈꯤꯕ ꯍꯥꯏꯕ ꯑꯗꯨ ꯑꯩꯅ ꯎꯔꯝꯃꯤ ꯖꯤꯁꯨꯅ ꯍꯥꯏꯔꯝꯃꯤ ꯏꯆꯥꯅꯨꯄꯤ ꯇꯤꯚꯤꯗ ꯅꯨꯡꯇꯤꯒꯤ ꯎꯔꯤꯕ ꯑꯦꯅꯤꯃꯦꯇꯦꯠ ꯀꯥꯔꯇꯨꯟꯁꯤꯡ ꯃꯨꯚꯤꯁꯤꯡ ꯁꯣꯞ ꯑꯣꯄꯦꯔꯥ ꯑꯁꯤꯁꯤꯡ ꯑꯁꯤ ꯃꯤꯑꯣꯏꯕ ꯖꯥꯇꯤ ꯑꯁꯤꯕꯨ ꯃꯥꯡꯍꯟꯅꯅꯕ ꯁꯩꯇꯥꯟꯒꯤ ꯈꯨꯠꯂꯥꯏꯁꯤꯡ ꯑꯗꯨꯅꯤ ꯌꯦꯡꯉꯨ ꯏꯆꯥꯅꯨꯄꯤ ꯃꯇꯧ ꯀꯔꯝꯅ ꯃꯁꯤ ꯑꯣꯏꯔꯛꯄꯒꯦ ꯍꯥꯏꯕ ꯑꯗꯨ ꯑꯗꯨꯗꯒꯤ ꯑꯩꯅ ꯎꯔꯝꯃꯤ ꯅꯨꯄꯥ ꯃꯆꯥ ꯑꯁꯤꯅ ꯍꯤꯡꯂꯤꯉꯩꯗ ꯃꯄꯥ ꯃꯃꯥꯅ ꯍꯥꯏꯕ ꯀꯌꯥ ꯇꯥꯈꯤꯗꯕ ꯏꯟꯈꯤꯗꯕ ꯍꯥꯏꯕꯗꯨ ꯃꯥꯒꯤ ꯃꯄꯥ ꯃꯃꯥꯅ ꯃꯉꯣꯟꯗ ꯉꯥꯡꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯁꯥꯎꯗꯨꯅ ꯃꯗꯨ ꯇꯥꯗꯅ ꯃꯥꯒꯤ ꯄꯣꯠꯁꯤꯡ ꯑꯗꯨ ꯍꯨꯟꯗꯣꯛꯂꯝꯂꯒ ꯌꯨꯝꯗꯒꯤ ꯆꯦꯟꯊꯣꯛꯈꯤꯔꯝꯃꯤ ꯃꯁꯤꯒꯤ ꯍꯦꯛ ꯃꯇꯨꯡꯗ ꯀꯥꯔ ꯑꯃꯅ ꯃꯍꯥꯛꯄꯨ ꯊꯣꯝꯗꯠꯂꯝꯃꯤ ꯑꯃꯁꯨꯡ ꯈꯨꯗꯛꯇ ꯃꯍꯥꯛ ꯁꯤꯈꯤꯔꯝꯃꯤ ꯖꯤꯁꯨꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯏ ꯃꯇꯝ ꯑꯗꯨꯗꯒꯤ ꯅꯨꯄꯥ ꯃꯆꯥ ꯑꯗꯨ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯛꯈ꯭ꯔꯦ ꯑꯩꯅ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯗ ꯌꯦꯡꯕ ꯃꯇꯝꯗ ꯃꯍꯥꯛ ꯑꯋꯥ ꯑꯅꯥ ꯈꯥꯡꯗꯨꯅ ꯂꯩꯔꯝꯃꯤ ꯖꯤꯁꯨꯅ ꯍꯥꯏꯔꯝꯃꯤ ꯏꯆꯥꯅꯨꯄꯤ ꯆꯠꯂꯨ ꯃꯄꯥ ꯃꯃꯥ ꯑꯣꯏꯕꯁꯤꯡꯗ ꯇꯝꯃꯨ ꯑꯩꯒꯤ ꯋꯥꯍꯩꯅ ꯏꯗꯨꯅ ꯂꯩꯔꯤꯕ ꯑꯗꯨꯒꯨꯝꯅ ꯃꯈꯣꯏꯒꯤ ꯑꯉꯥꯡꯁꯤꯡꯕꯨ ꯇꯥꯛꯄꯤ ꯇꯝꯕꯤꯅꯅꯕ ꯍꯥꯏꯌꯨ ꯏꯁꯣꯔꯒꯤ ꯋꯥꯍꯩꯗꯤ ꯑꯋꯣꯏꯕꯅꯤ ꯃꯁꯤꯅ ꯑꯩꯈꯣꯏꯗ ꯍꯥꯏ ꯑꯉꯥꯡꯁꯤꯡꯕꯨ ꯆꯩ ꯄꯥꯏꯗꯨꯅ ꯁꯨꯝꯊꯣꯛꯄꯤꯌꯨ ꯑꯗꯨꯕꯨ ꯃꯤꯀꯨꯞ ꯈꯨꯗꯤꯡꯒꯤ ꯇꯧꯒꯗꯕ ꯅꯠꯇꯦ ꯑꯉꯥꯡ ꯑꯗꯨꯅ ꯃꯄꯥ ꯃꯃꯥꯅ ꯍꯥꯏꯕ ꯏꯟꯗꯕ ꯃꯇꯝꯗꯨ ꯈꯛꯇꯗ ꯇꯧꯒꯗꯕꯅꯤ ꯄ꯭ꯔꯚꯨꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯃꯗꯨꯗ ꯌꯥꯝꯅ ꯄꯨꯛꯅꯤꯡ ꯅꯨꯡꯉꯥꯏꯇꯕ ꯑꯃꯁꯨꯡ ꯆꯩꯅꯥ ꯐꯥꯎꯕ ꯑꯃ ꯑꯩꯉꯣꯟꯗ ꯍꯥꯏꯔꯝꯃꯤ ꯏꯆꯥꯅꯨꯄꯤ ꯑꯉꯥꯡ ꯀꯌꯥ ꯑꯃ ꯍꯥꯏꯕ ꯏꯟꯗꯕ ꯑꯃꯗꯤ ꯑꯦꯅꯤꯃꯦꯇꯦꯠ ꯀꯥꯔꯇꯨꯟꯁꯤꯡ ꯌꯦꯡꯕꯒꯤ ꯃꯔꯝꯅ ꯃꯐꯝ ꯑꯁꯤꯗ ꯂꯩ
ꯑꯩꯅ ꯍꯪꯂꯝꯃꯤ, ꯄ꯭ꯔꯚꯨ ꯀꯔꯤꯒꯤꯗꯃꯛꯇ ꯑꯦꯅꯤꯃꯦꯇꯦꯗ ꯀꯥꯔꯇꯨꯟꯁꯤꯡꯕꯨ ꯃꯁꯤꯒꯤ ꯃꯔꯝ ꯑꯣꯏꯍꯜꯂꯤꯕꯅꯣ? ꯄ꯭ꯔꯚꯨꯅ ꯁꯟꯗꯣꯛꯅ ꯇꯥꯛꯄꯤꯔꯝꯃꯤ, ꯃꯔꯝꯗꯤ ꯃꯈꯣꯏꯁꯤꯡ ꯑꯁꯤꯗꯤ ꯍꯥꯏꯕ ꯏꯟꯗꯕ, ꯃꯉꯛ ꯀꯟꯕ, ꯅꯨꯡꯁꯤ ꯍꯩꯇꯕ, ꯇꯨꯀꯠꯆꯅꯕ ꯄꯨꯝꯅꯃꯛ ꯄꯨꯔꯛꯄ ꯑꯉꯥꯡꯁꯤꯡꯗ ꯇꯝꯕꯤꯕ ꯐꯠꯇꯕ ꯂꯥꯏꯁꯤꯡꯅꯤ꯫ ꯑꯗꯨꯒ ꯑꯇꯩ ꯐꯠꯇꯕ ꯂꯥꯏꯁꯤꯡꯅ ꯑꯃꯨꯛ ꯑꯉꯥꯡꯁꯤꯡꯗ ꯆꯪꯗꯨꯅ ꯃꯈꯣꯏꯅ ꯑꯐꯕ ꯊꯕꯛ ꯇꯧꯍꯟꯗꯦ, ꯑꯗꯨꯕꯨ ꯐꯠꯇꯕ ꯑꯗꯨꯕꯨ ꯇꯧꯍꯜꯂꯤ꯫ ꯑꯉꯥꯡꯁꯤꯡꯅ ꯇꯤꯚꯤ ꯌꯦꯡꯕ ꯈꯨꯗꯤꯡꯃꯛ ꯃꯈꯣꯏꯅ ꯃꯗꯨ ꯑꯁꯦꯡꯕ ꯑꯣꯏꯅ ꯇꯧꯕ ꯄꯥꯝꯃꯤ꯫ ꯈꯝꯅꯨꯡ ꯂꯩꯕꯥꯛ ꯅꯣꯔꯣꯛ ꯍꯥꯏꯕ ꯑꯁꯤ ꯑꯁꯦꯡꯕ ꯂꯩ, ꯃꯁꯤ ꯑꯁꯦꯡꯕꯅꯤ꯫ ꯑꯗꯨꯒ ꯑꯉꯥꯡꯁꯤꯡꯅ ꯃꯈꯣꯏꯒꯤ ꯄꯨꯟꯁꯤ ꯂꯝꯕꯤ ꯑꯁꯤꯗ ꯀꯅꯥꯒ ꯆꯠꯃꯤꯟꯅꯒꯗꯒꯦ ꯍꯥꯏꯕꯗꯨ ꯃꯈꯣꯏ ꯃꯁꯥꯅ ꯂꯦꯞꯆꯒꯗꯕꯅꯤ꯫ ꯑꯩꯅ ꯍꯥꯏꯔꯝꯃꯤ, ꯄ꯭ꯔꯚꯨ ꯑꯩꯉꯣꯟꯗ ꯍꯥꯏꯕꯤꯌꯨ, ꯑꯉꯥꯡꯁꯤꯡ ꯑꯁꯤ ꯃꯐꯝ ꯑꯁꯤꯗ ꯀꯔꯤꯒꯤꯗꯃꯛ ꯂꯩꯔꯤꯕꯅꯣ? ꯑꯗꯨꯒ ꯖꯤꯁꯨꯅ ꯈꯨꯝꯂꯛꯈꯤ, ꯑꯉꯥꯡꯁꯤꯡꯅ ꯁꯔꯒ ꯑꯃꯁꯨꯡ ꯅꯣꯔꯣꯛ ꯑꯁꯤ ꯂꯩ ꯍꯥꯏꯕ ꯍꯦꯛ ꯈꯪꯂꯕ ꯑꯗꯨꯗꯒꯤꯗꯤ ꯃꯈꯣꯏꯅ ꯑꯄꯥꯝꯕ ꯈꯟꯕ ꯃꯐꯝ ꯂꯩꯒꯅꯤ꯫ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯌꯦꯡꯕꯤꯔꯤꯕ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛꯀ ꯍꯟꯅ ꯏꯀꯣꯛ ꯅꯣꯟꯖꯔꯤ꯫ ꯃꯊꯪꯗ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ ꯑꯦꯟꯖꯦꯂꯤꯀꯥ ꯑꯦꯂꯤꯖꯥꯕꯦꯠꯀꯤ ꯇꯦꯁꯇꯤꯃꯣꯅꯤ ꯑꯁꯤꯒꯤ 5ꯁꯨꯕ ꯇꯥꯡꯀꯛ꯫ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯀꯥꯏꯅꯔꯁꯤ꯫